ngase imfalda phongnakiba pausesinggi headlinesing pathokjari naharolgi thodangda anouba chahigi ahanba oina chandelda state cabinet mifam famkhre CM na project kaya sangakhre kaya amagi urep uyung tangkhre STPO anan hatpada chenaba miyoi ani fare kuki nupi sing irang haurakkhre maha regiment ki mathakta inquiry tawragani haina kuldip na thajaba piraklei imagi maira Shanghai Express ta thabak mayam launanaba warep laukhre Koirengai gi all airport lausinanaba warep laukhre STPO anan hatpada chenabani haiba yauna ani fare Huyalan pauda lamhen tuhenba kuki singi tarani lochan ahaliba police ki nongma STPO anan kumar hat kiba case ki main suspect ani special commando gi longup na uble condition yaudana thadokadabani haiduna irang haurakiba miyam security na laksin bada nupi ama makhongda nongmai na pale Chief Justice Fanganaba Rahul Gandhi ki khongsat Nagaland yaukhre Mikhal mamangda Prime Minister Manipur da lakananaba Congress na Parliament ta taksin biyo hairakle ITLF ki lanmi ama nongmai ka konana fare Ital Express ta STPO Anand Mihata mapung oina chenava Philip Khongsai Hemlan Mat fare Chandel District Headquarter da Cabinet mifam pangthokre lupa crore chamaga kuntaruk henbagi project sangakhre kayana urep uyung tamkhre IRB khalaba candidate sing training gidamak Air Force ki cargo plane anina Assam da puba hokre DM University ki mahairoi singna student union election pangthok tabagi irang haurakre Sanalai pakta Moregi STPO Anand hatpada chenaba miyoi ani fare fakiba miyoi ani munnanaba nupi singna irang haurakre Chief Minister Birenbu Naga singna Chandel gi mafam kayamarumda harau tayamna okre Chandel da fangkiba cabinet mifam da police personnel listing amaga chahum kuntranipan loba yakre Pokna famda leimakhongda lam acre chamaga kuntra army da firaga Koirengai all airfield state na logadiri Chief Minister na lupa koti chamaga kuntaruk point Yankai marigi project sangakhre koti marfuga taruk point nifu mangagi project urep uyung tamkhre STPO Anand Kumar hatpada chenaba Philip Khongsai amasung sip hemkholan fare commando singa kukilal hobaga nongmai kapna khre kuki nupi sing irang haurakre Good morning Manipur Miyeng tabira pupunamagpo makakmayim tazidana taramna okchari hauzik pausandok na pijari. Pongna famda STPO Anand Kumar hatpada chenava Philip Khongsai amasung Chief Hemkholan fare Commando singa kukilal hobaga nongmai kapna khre kuki nupi sing irang haurakle. Moregi STPO Singtam Anand Kumar Narondagi sniper sijinaraga hatkibagi thodokta hakthengna senabani haiba Philip K Khongsai amasung K Molsang Khulgi Chief Hemkholan Motive Police Commando na fare Commando ga kukilal hauba singa nongmai kapna khre Police tagi fangba pau na hai faraba Philip Khaikolaf Khongsai apopagi ming laikhidraba Marcus Khongsai New More Ward number 9 dagini mahak Englishing amaga chamapan maudra da tara mari suba Assam Regiment ta yauraba matung Englishing aniga kunipan da thabak tagi potharaba misakni mahak haujikna More Youth Club ki President amasung Kuki inni Technopal gi Executive Member oibani Kuki singi More Defense Force ki luchingba oiriba Philip K Khongsai asi MPS Officer Anand Kumar bu nongmai na kaptuna hatkibagi thodok adugi main accused ni haina police na mara siri faraba Hemkholan mate apokpagi ming laikhidraba on kolon asi K Molsang Khulgi chief ni MTU Mote Tribe Union ge Finance Secretary su oiriba Hongkholan SP Officer Anand Kumar gi mihat asida Chennai hairi Ngasi nungchel pung mangaga minute tara mangarom tabada More Police Station gi kilometer ani rom chatlaga laiba ADC Office Complex mamangda Anand Kumar hatpada cheneriba makoi leiri haibagi akaknaba pau phangki hairi More da deploy tawriba commando special commando amasung IRB gi apunba team ama mafam aduda sangsinduna thi humbagi thabak chathaki state force na mafam aduda thi humbagi thabak chatharingai manung narondagi kukilal hauba singna nongmai round kaya kafsilake state force na sukhudakta kukilal hauba sing tamna nongmai round kaya kafki hairi mafam aduda kukilal hauba singa khuthokna ringai manung state police commando na Philip K Khongsai amasung Hemkholan Mote bu phakibani kukilal hauba singna chatharikhiba nongmai gi attack aduda state force ki maikaida asok apan amata yaukhide
State Force na makhoi anibu manga suba 𝗂𝗏𝐾 location point ta sinakre hairi maraksida makhoi ani fakibagi pau hek phangbaga More Town amasung masigi akoibada khundariba kuki kanglup ki nupi singna AR gi KLP tamna thomjilakhe kuki nupi singna Philip K Khongsai amasung 𝗕𝗏𝗡𝗏 anibu thadoknaba akanba mongda demand tawki kuki nupi singna irang haurakhibaga mafam aduda leiriba Rapid Action Force ki team sangsinduna ahenba ngak senbagi thabak laukhali hairi amaromda SDPO 𝗬𝗏𝗏𝗡𝗏 ꯃꯤꯍꯥꯠꯇ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯁꯤꯡ ꯐꯥꯔꯦ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯋꯥꯡꯖꯤꯡ ꯀꯗꯣꯝ ꯄꯣꯄꯤ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯇ ꯍꯥꯡꯗꯣꯛꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞ ꯑꯃꯁꯨꯡ ꯑꯀꯥꯝꯄꯥꯠꯇ ꯍꯥꯡꯂꯤꯕ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯣꯔꯦꯒꯤ ꯃꯩꯇꯩ ꯈꯨꯟꯖꯥꯁꯤꯡꯅ ꯃꯈꯨꯠꯇ ꯀꯦꯟꯗꯜ ꯄꯥꯏꯗꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯞ ꯆꯥꯕ ꯆꯩꯔꯥꯛ ꯐꯪꯍꯟꯕꯤꯌꯨ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯐꯤꯂꯤꯞ ꯑꯃꯗꯤ ꯑꯇꯣꯞꯄ ꯐꯥꯔꯕꯁꯤꯡ ꯊꯥꯗꯣꯛꯄꯤꯒꯅꯨ ꯃꯣꯔꯦꯗ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯥꯖꯤꯟꯕꯤꯌꯨ ꯍꯥꯏꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ ꯄꯟꯕ ꯌꯥꯏ ꯃꯃꯥꯡ ꯆꯍꯤꯒꯤ ꯑꯣꯛꯇꯣꯕꯔ 38ꯗ SDPO More 𝐼ꯅꯟ ꯅꯥꯔꯣꯟꯗꯒꯤ ꯁ꯭ꯅꯥꯏꯄꯔꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯂꯧꯈꯠꯂꯛꯄ ꯈꯣꯡꯊꯥꯡꯒꯤ ꯁꯔꯨꯛ ꯑꯃ ꯑꯣꯏꯅ ꯕꯣꯔꯗꯔ ꯇꯥꯎꯟ ꯑꯁꯤꯗ ꯑꯍꯦꯟꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯥꯖꯤꯟꯗꯨꯅ ꯑꯣꯄꯔꯦꯁꯟ ꯆꯠꯊꯔꯛꯈꯤꯕꯅꯤ ꯀꯨꯀꯤ ꯂꯥꯜꯍꯧꯕꯁꯤꯡꯅ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯃꯔꯨ ꯑꯣꯏꯅ ꯀꯃꯥꯟꯗꯣꯗ ꯔꯣꯀꯦꯠ ꯂꯣꯟꯆꯔ ꯌꯥꯎꯅ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏ ꯁꯤꯖꯤꯟꯅꯗꯨꯅ ꯃꯈꯜ ꯀꯌꯥꯒꯤ ꯑꯦꯇꯦꯛ ꯆꯠꯊꯔꯛꯄꯗꯒꯤ ꯅꯥꯀꯜ ꯑꯅꯤꯒꯤ ꯃꯔꯛꯇ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯨꯠ ꯊꯣꯛꯅꯔꯒ ꯂꯩꯔꯤꯕꯅꯤ ꯁꯅꯥ ꯂꯩꯄꯥꯛꯇ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯕꯤꯔꯦꯟꯕꯨ ꯅꯥꯒꯥꯁꯤꯡꯅ ꯆꯥꯟꯗꯦꯜꯒꯤ ꯃꯐꯝ ꯀꯌꯥꯃꯔꯣꯝꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯣꯛꯈ꯭ꯔꯦ ꯆꯥꯟꯗꯦꯜꯗ ꯐꯪꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯗ ꯄꯨꯂꯤꯁ ꯄꯥꯔꯁꯅꯦꯜ 1,339 ꯂꯧꯕ ꯌꯥꯈ꯭ꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯦꯁꯄꯤꯔꯦꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯉꯁꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯅꯣꯡꯊꯣꯝꯕꯝ ꯕꯤꯔꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ MLAꯁꯤꯡ ꯁꯔꯨꯛ ꯌꯥꯗꯨꯅ ꯒꯣ ꯇꯨ ꯍꯤꯜꯁ 2.0 ꯄꯥꯡꯊꯣꯛꯇꯨꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 163.53ꯒꯤ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯁꯪꯒꯥꯈꯤꯕꯒ ꯂꯣꯏꯅꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 49ꯒꯤ ꯄ꯭ꯔꯣꯖꯦꯛꯠꯅ ꯁꯥꯅꯅꯕ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈ꯭ꯔꯦ ꯆꯤꯐ ꯃꯤꯅꯤꯁꯇꯔꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯉꯁꯤ ꯑꯌꯨꯛ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯀꯤ DC ꯀꯝꯄ꯭ꯂꯦꯛꯁꯇ ꯂꯩꯕ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯃꯍꯥꯛꯅ ꯆꯤꯌꯔ ꯂꯧꯗꯨꯅ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯃꯁꯨ ꯄꯥꯡꯊꯣꯛꯈꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯌꯧꯕꯒꯤ ꯂꯝꯕꯤꯗ ꯄꯂꯦꯜꯗꯒꯤ ꯍꯧꯔꯒ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟꯕ ꯚꯤꯂꯦꯖꯁꯤꯡꯒꯤ ꯈꯨꯟꯖꯥꯁꯤꯡꯅ ꯂꯝꯕꯤꯗ ꯊꯣꯛꯇꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯆꯥꯟꯗꯦꯜꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯁꯨ ꯌꯦꯡꯁꯤꯟꯈꯤ ꯇꯨꯡꯗ ꯃꯟꯇ꯭ꯔꯤ ꯄꯟꯊꯥꯗ ꯂꯩꯕ ꯃꯣꯗꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜꯗ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯄꯥꯡꯊꯣꯛꯇꯨꯅ ꯄ꯭ꯔꯣꯖꯦꯛꯠꯁꯤꯡ ꯑꯗꯨ ꯁꯪꯒꯥꯕ ꯑꯃꯗꯤ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈꯤ ꯂꯣꯏꯅꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯄꯥꯏꯈꯠꯄ ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯊꯕꯛꯁꯤꯡꯁꯨ ꯔꯤꯚꯤꯌꯨ ꯇꯧꯈꯤ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯋꯥ ꯉꯥꯡꯂꯗꯨꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟ ꯍꯥꯏꯈꯤ ꯃꯤ ꯑꯃꯅ ꯑꯃꯕꯨ ꯆꯞ ꯃꯥꯟꯅꯅ ꯊꯥꯛꯇ ꯈꯟꯅꯔꯕ ꯍꯟꯊꯕ ꯊꯥꯛꯇ ꯌꯦꯡꯗꯕ ꯑꯃꯁꯨꯡ ꯆꯞ ꯃꯥꯟꯅꯕ ꯆꯥꯎꯈꯠꯃꯤꯟꯅꯕ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯅꯤ ꯃꯍꯥꯛꯅ BJP ꯌꯥꯎꯕ ꯃꯇꯝꯗ ꯀꯟꯗꯤꯁꯟ 5ꯗ ꯆꯪꯂꯛꯈꯤꯕꯅꯤ ꯀꯟꯗꯤꯁꯟꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕ ꯋꯥꯐꯝ ꯑꯃꯗꯤ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯕ ꯍꯥꯏꯕꯁꯤꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯌꯥꯅꯔꯕ ꯃꯇꯨꯡꯗ ꯆꯪꯂꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯣꯄꯣꯒ꯭ꯔꯥꯐꯤꯀꯦꯜ ꯅꯤꯗ ꯕꯦꯁ ꯕꯖꯦꯠ ꯗꯤꯃꯥꯟ ꯇꯧꯈꯤ ꯃꯅꯤꯄꯨꯔꯗ ꯆꯤꯡꯒꯤ ꯂꯝ ꯆꯥꯎꯈꯠꯂꯝꯗ꯭ꯔꯤꯕꯁꯤ ꯃꯤꯁꯤꯡꯗ ꯌꯦꯡꯂꯒ ꯕꯖꯦꯠ ꯁꯦꯝꯂꯝꯕꯅꯅꯤ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝ ꯌꯥꯝꯅ ꯆꯥꯎꯔꯒ ꯃꯤꯁꯤꯡ ꯌꯥꯎꯗꯕꯅꯤ ꯁꯦꯟꯇꯔꯅ ꯄꯤꯔꯛꯂꯤꯕ ꯕꯖꯦꯠ ꯑꯁꯤꯗꯤ ꯆꯤꯡꯒꯤ ꯂꯝꯒꯤ ꯃꯤꯁꯤꯡꯒ ꯌꯦꯡꯂꯒ ꯄꯤꯔꯛꯄ ꯑꯣꯏꯕꯅ ꯄꯥꯛ ꯆꯥꯎꯔꯕ ꯆꯤꯡꯒꯤ ꯂꯝꯁꯤꯡ ꯑꯁꯤ ꯆꯥꯎꯈꯠꯅꯅꯕ ꯍꯣꯠꯅꯕꯗ ꯉꯝꯗꯕꯅꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯇꯣꯄꯣꯒ꯭ꯔꯥꯐꯤꯀꯦꯜ ꯅꯤꯗ ꯕꯦꯁ ꯕꯖꯦꯠ ꯁꯦꯝꯗꯨꯅ ꯆꯞ ꯆꯥꯕ ꯃꯥꯟꯅꯅ ꯆꯥꯎꯈꯠꯃꯤꯟꯅꯔꯒ ꯅꯨꯡꯁꯤꯅꯕ ꯄꯨꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯤꯗ ꯑꯍꯥꯟꯕ ꯂꯩꯉꯥꯛ ꯄꯥꯏꯔꯒ ꯒꯣ ꯇꯨ ꯍꯤꯜꯁ ꯀꯦꯝꯄꯦꯟ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ ꯀꯦꯝꯄꯦꯟ ꯑꯁꯤ ꯍꯧꯗꯣꯛꯂꯗꯨꯅ ꯆꯤꯡꯒꯤ ꯃꯤꯌꯥꯝ ꯑꯃꯗꯤ ꯇꯝꯄꯥꯛꯀꯤ ꯃꯤꯌꯥꯝ ꯀꯔꯝꯅ ꯍꯤꯡꯂꯤꯕꯒꯦ ꯍꯥꯏꯕꯒꯤ ꯇꯁꯦꯡꯅ ꯈꯪꯗꯣꯛꯅꯕ ꯍꯧꯗꯣꯛꯈꯤ ꯒꯣ ꯇꯨ ꯚꯤꯂꯦꯖꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯅꯕ ꯍꯧꯗꯣꯛꯈꯤ ꯒꯣ ꯇꯨ ꯚꯤꯂꯦꯖꯁꯨ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯞ ꯃꯥꯟꯅꯅ ꯆꯥꯎꯈꯠꯅꯕ ꯄꯥꯟꯗꯝꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡ ꯏꯁꯤꯡ ꯐꯪꯍꯟꯅꯕ ꯃꯩ ꯐꯪꯍꯟꯅꯕ ꯂꯦꯝꯅ ꯂꯥꯌꯦꯡꯅꯕ ꯀꯥꯔꯗ ꯄꯤꯕ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯅꯕ ꯆꯤꯡꯕ ꯀꯌꯥ ꯑꯁꯤ ꯄꯥꯏꯈꯠꯂꯛꯄꯅꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔꯅ ꯌꯥꯠꯂꯤꯕ ꯁ꯭ꯀꯤꯝꯁꯤꯡ ꯑꯩꯈꯣꯏꯅ ꯅꯤꯡꯊꯤꯅ ꯃꯤꯌꯥꯝꯗ ꯐꯪꯍꯟꯗ꯭ꯔꯕꯗꯤ ꯃꯗꯨꯒꯤ ꯀꯥꯟꯅꯕ ꯑꯃꯠꯇ ꯂꯧꯕ ꯐꯪꯂꯣꯏ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯆꯤꯡꯒꯤ ꯂꯦꯟꯁꯀꯦꯞ ꯑꯁꯤ ꯍꯣꯡꯗꯣꯛꯅꯕ ꯄꯥꯟꯗꯝꯗ ꯂꯩꯉꯥꯛꯅ ꯁꯤꯡꯅꯕ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯁꯤꯜꯂꯛꯄꯤꯗꯨꯅ ꯉꯁꯤ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯛꯄꯅꯤ ꯇꯣꯉꯥꯟꯕ ꯆꯤꯡꯒꯤ ꯃꯐꯝ 12ꯗ ꯂꯩꯉꯥꯛꯀꯤ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ ꯁꯥꯕꯅꯤ ꯃꯐꯝ 5ꯗꯗꯤ ꯁꯥꯕ ꯂꯣꯏꯗꯨꯅ ꯃꯤꯌꯥꯝꯗ ꯁꯤꯟꯅꯈ꯭ꯔꯦ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅꯁꯨ ꯑꯦꯁꯄꯤꯔꯦꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯣꯏꯅ ꯇꯣꯉꯥꯟꯕ
ꯆꯥꯎꯈꯠ ꯊꯧꯔꯥꯡꯒꯤ ꯄ꯭ꯔꯣꯖꯦꯛ ꯀꯌꯥ ꯄꯥꯏꯈꯠꯄ ꯉꯝꯂꯦ꯫ ꯆꯥꯟꯗꯦꯜꯒꯤ ꯌꯨꯅꯥꯏꯇꯦꯗ ꯀꯂꯦꯖ ꯑꯁꯤ ꯀꯂꯦꯖ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟꯒꯤ ꯃꯈꯥꯗ ꯂꯨꯄꯥ ꯀ꯭ꯔꯣꯔ 2.5 ꯆꯪꯅ ꯁꯦꯝꯒꯠꯂꯛꯄꯅꯤ꯫ ꯁ꯭ꯀꯨꯜ ꯐꯒꯠꯍꯟꯁꯤ ꯃꯤꯁꯟ ꯍꯧꯗꯣꯛꯈꯤꯕꯅ ꯉꯁꯤꯗꯤ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯃꯍꯩꯔꯣꯏ ꯃꯤꯡ ꯆꯟꯕꯒꯤ ꯆꯥꯡ ꯌꯥꯝꯅ ꯋꯥꯡꯈꯠꯂꯦ꯫ ꯏꯝꯐꯥꯜ ꯃꯅꯨꯡꯗꯗꯤ ꯁ꯭ꯀꯨꯜ ꯈꯔꯗ ꯃꯤꯡ ꯆꯟꯒꯦ ꯐꯪꯅꯗꯕꯁꯨ ꯌꯥꯎꯔꯦ꯫ ꯀ꯭ꯂꯥꯁ 12ꯀꯤ ꯑꯦꯛꯖꯥꯃꯤꯅꯦꯁꯟꯗ ꯂꯩꯉꯥꯛꯀꯤ ꯁ꯭ꯀꯨꯜꯗ ꯇꯣꯄꯔ ꯐꯥꯎꯕ ꯂꯧꯔꯛꯂꯕꯅꯤ꯫ ꯑꯁꯨꯝꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯁ꯭ꯀꯤꯝ ꯀꯌꯥ ꯑꯃꯇ ꯊꯕꯛꯇ ꯑꯣꯟꯊꯣꯛꯄꯗꯒꯤ ꯃꯤꯌꯥꯝ ꯃꯁꯥ ꯃꯁꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯇꯨꯡꯁꯤꯟꯖꯕ ꯉꯝꯂꯦ꯫ ꯑꯃꯔꯣꯝꯗ ꯁ꯭ꯇꯦꯠ ꯑꯁꯤ ꯃꯄꯥꯟ ꯂꯝꯒꯤ ꯂꯝꯀꯣꯏꯕꯁꯤꯡꯅ ꯌꯥꯝꯅ ꯄꯥꯝꯅꯕ ꯃꯐꯝ ꯑꯃ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯃꯥꯡꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯅ ꯂꯩꯕꯥꯛ ꯑꯃꯗꯤ ꯃꯥꯂꯦꯝꯒꯤ ꯊꯥꯛꯇ G20ꯒꯤ ꯕꯤꯖꯤꯅꯦꯁ ꯁꯃꯤꯠ, ꯐꯦꯃꯤꯅꯥ ꯃꯤꯁ ꯏꯟꯗꯤꯌꯥ ꯒ꯭ꯔꯥꯟꯗ ꯐꯤꯅꯥꯂꯦ, ꯇ꯭ꯔꯥꯏ ꯅꯦꯁꯟ ꯐꯨꯠꯕꯣꯜ ꯇꯨꯔꯅꯥꯃꯦꯟꯠꯅꯆꯤꯡꯕ ꯏꯚꯦꯟꯠ ꯀꯌꯥ ꯑꯃ ꯁꯤꯟꯈ꯭ꯔꯦ꯫ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯕꯨꯁꯨ ꯂꯝꯀꯣꯏꯕꯁꯤꯡꯒꯤ ꯂꯝꯇꯨꯡꯐꯝ ꯑꯃ ꯑꯣꯏꯍꯟꯅꯕ ꯁꯦꯝꯒꯠꯃꯤꯟꯅꯁꯤ꯫ ꯃꯁꯤꯅ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯁꯦꯟꯊꯣꯛ ꯌꯥꯝꯅ ꯂꯩꯍꯟꯕ ꯉꯝꯒꯅꯤ꯫ ꯁ꯭ꯇꯦꯠ ꯑꯁꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡ ꯃꯁꯥꯅ ꯃꯁꯥꯕꯨ ꯃꯁꯛ ꯇꯥꯛꯆꯕ ꯂꯩꯉꯥꯛ ꯑꯁꯤꯅ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯃ꯭ꯌꯨꯖꯤꯌꯝ ꯑꯃꯅ ꯁꯥꯈ꯭ꯔꯦ꯫ ꯃꯈꯥ ꯇꯥꯅꯁꯨ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯀꯤ ꯂꯥꯏꯕ꯭ꯔꯦꯔꯤ ꯑꯃꯃꯝ ꯁꯥꯔꯒꯅꯤ꯫ ꯃꯁꯤꯅ ꯇꯨꯡꯒꯤ ꯃꯤꯔꯣꯜꯗ ꯑꯩꯈꯣꯏꯒꯤ ꯐꯨꯔꯨꯞꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯈꯪꯍꯟꯅꯕ ꯉꯝꯂꯒꯅꯤ꯫ ꯆꯩꯔꯛ ꯑꯁꯤꯗ ꯄꯨꯋꯥꯔꯤꯕꯨ ꯂꯥꯟꯅ ꯁꯦꯝꯗꯣꯛꯅꯕ ꯉꯥꯏꯗꯨꯅ ꯂꯩꯕ ꯀꯥꯡꯕꯨ ꯑꯃꯁꯨ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯄꯨꯋꯥꯔꯤꯗꯤ ꯀꯩꯗꯧꯅꯨꯡꯗ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯁꯪꯒꯥꯈꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯃꯟꯇ꯭ꯔꯤ ꯄꯟꯊꯥꯗ ꯂꯩꯕ ꯃꯣꯗꯦꯜ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯁ꯭ꯀꯨꯜ, ꯁꯥꯛꯄꯤ ꯀꯥꯔꯣꯡꯗ ꯂꯩꯕ ꯃꯥꯏꯅꯣꯔꯤꯇꯤꯁꯤꯡꯒꯤ ꯒꯔꯜꯁ ꯍꯣꯁꯇꯦꯜ, ꯐꯤꯔꯟ ꯂꯩꯍꯥꯎ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜꯗꯒꯤ ꯑꯞꯄꯔ ꯄ꯭ꯔꯥꯏꯃꯥꯔꯤ ꯁ꯭ꯀꯨꯜ ꯑꯣꯟꯈꯠꯄ, ꯃꯟꯇ꯭ꯔꯤ ꯄꯟꯊꯥꯗ ꯆꯥꯛꯄꯤ ꯇꯨꯔꯦꯜꯒꯤ ꯃꯊꯛꯇ ꯁꯥꯕ ꯐꯨꯠ 150 ꯁꯥꯡꯕ ꯕꯦꯂꯤ ꯕ꯭ꯔꯤꯖ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯁꯤꯡꯗ ꯁꯥꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝꯁꯤꯡ ꯆꯥꯎꯊꯣꯛꯍꯟꯕ, ꯗꯤꯁꯇ꯭ꯔꯤꯛ ꯁ꯭ꯄꯣꯔꯠꯁ ꯀꯝꯄ꯭ꯂꯦꯛꯁꯅꯆꯤꯡꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯌꯥꯎꯔꯤ꯫ ꯑꯃꯔꯣꯝꯗ ꯅꯧꯅ ꯁꯥꯅꯕꯒꯤꯗꯃꯛ ꯎꯔꯦꯞ ꯎꯌꯨꯡ ꯇꯝꯈꯤꯕ ꯄ꯭ꯔꯣꯖꯦꯛꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯥꯟꯗꯦꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ, ꯆꯥꯛꯄꯤ ꯀꯥꯔꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯁꯨꯡ ꯈꯦꯡꯖꯣꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯇꯥꯏꯞ 3 ꯑꯃꯁꯨꯡ ꯇꯥꯏꯞ 2ꯒꯤ ꯀ꯭ꯋꯥꯇꯔꯁꯤꯡ ꯁꯥꯕ, ꯆꯥꯛꯄꯤ ꯀꯥꯔꯣꯡꯗ ꯅꯦꯆꯔꯦꯜ ꯒ꯭ꯔꯥꯁꯀꯤ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯗ ꯑꯃ ꯁꯥꯕ, ꯆꯥꯟꯗꯦꯜꯗ ꯂꯩꯉꯥꯛꯀꯤ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯁꯥꯕ, ꯕꯦꯂꯤ ꯕ꯭ꯔꯤꯖ ꯁꯥꯕꯅꯆꯤꯡꯕ ꯀꯌꯥꯁꯨ ꯌꯥꯎꯔꯤ꯫ ꯉꯁꯤꯒꯤ ꯊꯧꯔꯝ ꯑꯗꯨꯗ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔꯁꯤꯡ, MLAꯁꯤꯡ, ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ, ꯑꯦꯗꯚꯣꯀꯦꯠ ꯖꯦꯅꯔꯦꯜ ꯑꯃꯁꯨꯡ ꯂꯩꯉꯥꯛꯀꯤ ꯁꯤꯚꯤꯜ ꯑꯃꯗꯤ ꯄꯨꯂꯤꯁꯀꯤ ꯃꯀꯣꯛ ꯊꯣꯡꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯨ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯀꯣꯏꯔꯦꯡꯒꯩꯒꯤ ꯑꯔꯤꯕ ꯑꯦꯌꯔꯐꯤꯜꯗ ꯂꯩꯔꯤꯕ ꯑꯦꯀꯔ 74.24ꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯥꯔꯃꯤꯒꯤ ꯂꯝ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯂꯩꯃꯈꯣꯡ ꯃꯤꯂꯤꯇꯔꯤ ꯁ꯭ꯇꯦꯁꯟꯒ ꯍꯦꯛ ꯇꯥꯏꯅꯕ ꯅ꯭ꯌꯨ ꯃꯥꯈꯟ ꯚꯤꯂꯦꯖꯗ ꯑꯦꯀꯔ 130 ꯄꯥꯛ ꯆꯥꯎꯕ ꯂꯝ ꯑꯃ ꯄꯤꯕꯗ ꯉꯁꯤ ꯐꯪꯈꯤꯕ ꯁ꯭ꯇꯦꯠ ꯀꯦꯕꯤꯅꯦꯠꯀꯤ ꯃꯤꯐꯝꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯄꯣꯁꯠ 1,397 ꯑꯃꯁꯨꯡ ꯍꯣꯝ ꯒꯥꯔꯗ 103 ꯂꯧꯕ ꯌꯥꯎꯅ ꯗꯤꯄꯥꯔꯠꯃꯦꯟꯠ ꯀꯌꯥꯗ ꯊꯕꯛ ꯂꯧꯕꯗꯁꯨ ꯃꯤꯐꯝ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯉꯁꯤ ꯆꯥꯟꯗꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯋꯥꯉꯥꯡꯂꯣꯏꯁꯨ ꯑꯣꯏꯔꯤꯕ IPR ꯃꯤꯅꯤꯁꯇꯔ ꯗꯥꯛꯇꯔ ꯁꯥꯄꯝ ꯔꯟꯖꯟꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔ N. ꯕꯤꯔꯦꯟ ꯂꯩꯉꯥꯛꯀꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕꯒꯤ ꯊꯧꯁꯤꯜꯒꯤ ꯃꯈꯥꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯑꯦꯁꯄꯤꯔꯦꯁꯅꯦꯜ ꯗꯤꯁꯇ꯭ꯔꯤꯛ ꯑꯃ ꯑꯣꯏꯔꯤꯕ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯗ ꯄꯥꯡꯊꯣꯛꯈꯤꯕꯅꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯀꯣꯏꯔꯦꯡꯒꯩꯒꯤ ꯑꯔꯤꯕ ꯑꯦꯌꯔꯐꯤꯜꯗ ꯑꯁꯤꯗ ꯂꯩꯔꯤꯕ ꯗꯤꯐꯦꯟꯁꯀꯤ ꯂꯝ ꯑꯁꯤ ꯌꯥꯁ ꯂꯩꯉꯥꯛꯇ ꯁꯤꯟꯅꯕꯤꯅꯕ ꯇꯥꯡꯀꯛ ꯀꯌꯥꯔꯛ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯇ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯇꯛꯅꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯂꯩꯉꯥꯛꯅ ꯑꯔꯕꯥꯟ ꯏꯟꯐ꯭ꯔꯥꯁꯇ꯭ꯔꯛꯆꯔꯁꯤꯡ ꯁꯦꯝꯒꯠꯄ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯁꯔꯨꯛ ꯈꯔ ꯋꯥꯔꯗ ꯇꯨꯔꯤꯖꯝꯒꯤꯗꯃꯛ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯅꯕꯒꯤ ꯊꯕꯛ ꯄꯥꯏꯈꯠꯅꯕ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯃꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯁꯨ ꯍꯧꯈꯤꯕ ꯀꯨꯝꯖꯥ 2012ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯉꯥꯛ ꯁꯦꯟꯗꯨꯅ ꯊꯝꯕ, ꯅꯤꯡꯊꯤꯅ ꯌꯣꯛꯈꯠꯄ ꯑꯃꯁꯨꯡ ꯁꯦꯝꯒꯠ ꯁꯥꯒꯠꯅꯕꯒꯤ ꯃꯇꯥꯡꯗ ꯋꯥꯔꯦꯞ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ, ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯗꯤꯐꯦꯟꯁꯇ ꯀꯨꯝꯖꯥ 2018ꯒꯤ ꯅꯕꯦꯝꯕꯔ 23ꯗ ꯑꯏꯕ ꯆꯦꯔꯣꯜ ꯑꯃ ꯊꯥꯗꯨꯅ ꯁ꯭ꯇꯦꯠꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯝ ꯑꯁꯤꯒꯤ ꯃꯍꯨꯠꯇ ꯂꯩꯃꯈꯣꯡ ꯃꯤꯂꯤꯇꯔꯤ ꯀꯣꯂꯣꯅꯤ ꯃꯅꯥꯛꯇ ꯑꯦꯀꯔ 135 ꯄꯥꯛ ꯆꯥꯎꯕ ꯂꯝ ꯑꯃ ꯄꯤꯕꯗ ꯌꯥꯔꯦ ꯍꯥꯏꯅ ꯈꯪꯍꯟꯈꯤꯕ ꯂꯩꯈꯤ꯫ ꯂꯣꯏꯅꯅ ꯃꯃꯥꯡꯒꯤ ꯆꯍꯤ ꯗꯤꯁꯦꯝꯕꯔ 10ꯗ ꯗꯤꯐꯦꯟꯁ ꯁ꯭ꯇꯦꯠ ꯑꯣꯐꯤꯁ ꯖꯣꯔꯍꯥꯠꯀꯤ ꯆꯦꯔꯣꯜ ꯑꯃ ꯊꯥꯔꯛꯂꯒ DCꯁꯤꯡꯗ ꯂꯝꯒꯤ ꯃꯃꯜ ꯈꯪꯂꯛꯅꯕ ꯍꯥꯏꯔꯛꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯍꯣꯝ ꯗꯤꯄꯥꯔꯠꯃꯦꯟꯠꯀꯤ ꯃꯈꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯁꯠ 1,397 ꯂꯧꯕꯗ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯁꯤꯗ ꯍꯧꯖꯤꯛ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯑꯄꯨꯟꯕ ꯄꯣꯁꯠ ꯃꯁꯤꯡ ꯑꯁꯤ 2,159ꯅꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯃꯥꯡꯒꯤ ꯀꯦꯕꯤꯅꯦꯠ ꯑꯃꯗ ꯄꯣꯁꯠ 1,990 ꯂꯧꯕꯗ ꯑꯌꯥꯕ ꯄꯤꯔꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯇꯣꯞꯄ ꯂꯦꯝꯍꯧꯔꯤꯕ ꯄꯣꯁꯠ 1,397 ꯑꯁꯤ ꯂꯧꯕꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯈꯤꯕꯅꯤ꯫ ꯂꯧꯒꯗꯧꯔꯤꯕ ꯄꯣꯁꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ
SI Male Civil ꯆꯥꯝꯃꯒ ꯀꯨꯟꯊ꯭ꯔꯥꯇꯔꯨꯛ, ASI Male Civil ꯆꯥꯝꯃ, ASI Female Civil ꯀꯨꯟꯃꯉꯥ, ꯍꯥꯕꯤꯜꯗꯥꯔ ꯌꯥꯡꯈꯩ ꯍꯨꯝꯗꯣꯏ, ꯖꯃꯥꯟꯗꯥꯔ ꯅꯤꯐꯨꯃꯥꯄꯟ, ꯔꯥꯏꯐꯜꯃꯦꯟ ꯆꯍꯨꯝꯒ ꯍꯨꯝꯐꯨꯅꯤꯊꯣꯏ, ꯐꯣꯂꯣꯋꯔ ꯇꯔꯥꯇꯔꯨꯛ, SI Telecom ꯀꯨꯟꯊ꯭ꯔꯥꯃꯥꯄꯟ, ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯇꯦꯂꯤꯀꯣꯝ ꯆꯥꯝꯃꯒ ꯃꯔꯐꯨ, ꯀꯟꯁꯇꯦꯕꯜ ꯗ꯭ꯔꯥꯏꯚꯔ ꯆꯥꯝꯃꯒ ꯅꯤꯐꯨꯃꯔꯤ, ꯐꯤꯇꯔ ꯏꯂꯦꯛꯇ꯭ꯔꯤꯁꯤꯌꯟ ꯇꯔꯨꯛ, LDC ꯃꯧꯗ꯭ꯔꯥꯃꯥꯄꯟ, ꯁ꯭ꯇꯦꯅꯣꯒ꯭ꯔꯥꯐꯔ ꯀꯨꯟꯊ꯭ꯔꯥꯃꯉꯥ, SI ꯐꯤꯇꯔ ꯑꯃ, ꯍꯦꯗ ꯀꯟꯁꯇꯦꯕꯜ ꯐꯤꯇꯔ ꯇꯔꯦꯠ, ꯀꯟꯁꯇꯦꯕꯜ ꯐꯤꯇꯔ ꯑꯍꯨꯝ, ꯐꯥꯔꯃꯥꯁꯤꯁ ꯀꯨꯟꯊ꯭ꯔꯥꯃꯥꯊꯣꯏ, ꯃꯦꯜ ꯅꯔꯁ ꯇꯔꯥꯅꯤꯊꯣꯏ, ꯐꯤꯃꯦꯜ ꯅꯔꯁ ꯅꯤꯄꯥꯟ, ꯋꯥꯔꯗ ꯑꯦꯁꯤꯁꯇꯦꯟꯠ ꯇꯔꯦꯠ, ꯋꯥꯇꯔ ꯀꯦꯔꯤꯌꯔ ꯃꯉꯥ ꯑꯃꯁꯨꯡ ꯐꯤꯃꯦꯜ ꯋꯦꯜꯐꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃ ꯌꯥꯎꯔꯤ꯫ ꯃꯁꯤꯒ ꯂꯣꯏꯅꯅ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯍꯣꯝ ꯒꯥꯔꯗꯀꯤ ꯄꯣꯁꯠ ꯆꯥꯝꯃꯒ ꯑꯍꯨꯝ ꯂꯧꯕꯗꯁꯨ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯈꯤ ꯍꯥꯏꯔꯤ꯫ ꯃꯤꯐꯝ ꯑꯗꯨꯅ ꯄꯨꯟꯅ ꯄꯣꯁꯠ ꯀꯨꯟꯊ꯭ꯔꯥꯃꯔꯤ ꯂꯩꯕ ꯇꯨꯔꯤꯖꯝ ꯗꯤꯄꯥꯔꯠꯃꯦꯟꯠ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯄꯣꯁꯠ ꯀꯨꯟꯃꯥꯊꯣꯏꯒꯤ ꯃꯦꯟꯁꯤꯟꯅꯕꯁꯨ ꯀꯦꯕꯤꯅꯦꯠ ꯃꯤꯐꯝ ꯑꯗꯨꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯄꯣꯁꯠꯁꯤꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯁꯠ ꯃꯥꯄꯟ ꯑꯃꯗꯤ ꯂꯧꯅꯕ ꯊꯕꯛ ꯍꯥꯟꯅꯅ ꯂꯧꯈꯠꯄ ꯍꯧꯈ꯭ꯔꯕꯅꯤ ꯍꯥꯏꯔꯤ꯫ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡꯗ ꯍꯥꯡꯗꯨꯅ ꯂꯩꯔꯤꯕ ꯄꯣꯁꯠꯁꯤꯡ ꯃꯦꯟꯁꯤꯟꯅꯅꯕ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯊꯕꯛ ꯂꯧꯕꯗ ꯑꯌꯥꯕ ꯄꯤꯈ꯭ꯔꯕ ꯗꯤꯄꯥꯔꯠꯃꯦꯟꯠꯁꯤꯡ ꯑꯗꯨꯗꯤ ꯑꯥꯔꯠ ꯑꯦꯟড ꯀꯜꯆꯔ, ꯏꯂꯦꯛꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯃꯥꯏꯅꯔ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠ, ꯃꯣꯕꯦꯠꯁ ꯄ꯭ꯂꯥꯅꯤꯡ ꯗꯤꯄꯥꯔꯠꯃꯦꯟꯠ, GAD ꯑꯃꯁꯨꯡ ꯀꯗꯥꯅꯆꯤꯡꯕꯅꯤ꯫ ꯂꯧꯒꯗꯧꯔꯤꯕ ꯄꯣꯁꯠꯁꯤꯡ ꯑꯁꯤ ꯍꯥꯡꯂꯤꯕ ꯑꯗꯨꯒꯤ ꯆꯥꯗ ꯌꯥꯡꯈꯩ ꯈꯛꯇꯃꯛ ꯍꯥꯟꯅ ꯂꯧꯕꯗ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈꯤ꯫ ꯑꯃꯔꯣꯝꯗ ꯉꯁꯤꯒꯤ ꯃꯤꯐꯝ ꯑꯗꯨꯅ ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯗꯤꯁꯦꯝꯕꯔ ꯀꯨꯟꯊ꯭ꯔꯥꯃꯥꯊꯣꯏꯗ ꯇꯨꯃꯨꯈꯣꯡꯗ ꯀꯨꯀꯤꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯜꯂꯛꯄꯗ ꯄꯥꯟꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯃꯨꯈꯣꯡ ꯑꯋꯥꯡ ꯂꯩꯀꯥꯏꯗꯒꯤ ꯆꯤꯡꯉꯥꯈꯝ ꯂꯝꯌꯥꯟꯕ ꯃꯩꯇꯩꯒꯤ ꯍꯦꯛ ꯅꯛꯅꯕ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯗ ꯂꯩꯉꯥꯛꯅ ꯆꯥꯅꯕ ꯊꯕꯛ ꯑꯃ ꯄꯤꯕꯒ ꯂꯣꯏꯅꯅ ꯑꯦꯛꯁ ꯒ꯭ꯔꯦꯁꯤꯌꯥ ꯑꯣꯏꯅ ꯂꯨꯄꯥ ꯂꯥꯈ 10ꯒꯤ ꯁꯦꯟꯐꯝ ꯄꯤꯕꯗ ꯀꯦꯕꯤꯅꯦꯠꯅ ꯌꯥꯈ꯭ꯔꯦ꯫ ꯑꯇꯣꯞꯄ ꯑꯃꯗꯅ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 2ꯗ ꯂꯤꯂꯣꯡ ꯆꯤꯡꯖꯥꯎꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯃꯤꯑꯣꯏ 5 ꯂꯩꯈꯤꯗꯕ ꯑꯃꯁꯨꯡ 14ꯅ ꯁꯣꯛꯍꯟꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯁꯥꯊꯤꯅ ꯁꯣꯛꯈꯤꯕ ꯃꯤꯑꯣꯏ 3ꯗ ꯂꯨꯄꯥ ꯂꯥꯈ 2 ꯑꯃꯁꯨꯡ ꯈꯔ ꯁꯣꯛꯈꯤꯕ ꯃꯤꯑꯣꯏ 11ꯗꯅ ꯂꯨꯄꯥ ꯂꯥꯈ 1ꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯒ ꯂꯣꯏꯅꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯤꯑꯣꯏ 5ꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯆꯥꯅꯕ ꯂꯩꯉꯥꯛꯀꯤ ꯊꯕꯛ ꯄꯤꯅꯕ ꯋꯥꯔꯦꯞ ꯂꯧꯈꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯂꯤꯕ ꯄꯣꯠꯊꯣꯛꯁꯤꯡ, ꯂꯧꯃꯤꯁꯤꯡꯒꯤ ꯂꯩꯖꯔꯤꯕ ꯂꯝꯁꯤꯡ ꯑꯃꯁꯨꯡ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯗꯇꯥꯁꯤꯡ ꯗꯤꯖꯤꯇꯦꯂꯥꯏꯖ ꯇꯧꯅꯕꯒꯤꯗꯃꯛ ꯄꯥꯏꯈꯠꯀꯗꯕ ꯑꯁꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯑꯦꯟড ꯐꯥꯔꯃꯔ ꯋꯦꯜꯐꯤꯌꯔ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯑꯦꯒ꯭ꯔꯤꯀꯜꯆꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯃꯔꯛꯇ ꯌꯥꯅꯆꯦꯔꯣꯜ ꯑꯃ ꯈꯨꯌꯦꯛ ꯄꯤꯅꯕꯗ ꯀꯦꯕꯤꯅꯦꯠꯅ ꯑꯌꯥꯕ ꯄꯤꯈ꯭ꯔꯦ꯫ ꯈꯣꯡꯊꯥꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯃꯄꯨꯡ ꯑꯣꯏꯕ ꯔꯦꯖꯤꯁꯇ꯭ꯔꯤ 3 ꯍꯥꯏꯕꯗꯤ ꯂꯧꯃꯤꯁꯤꯡꯒꯤ ꯔꯦꯖꯤꯁꯇ꯭ꯔꯤ, ꯂꯧꯃꯤꯁꯤꯡꯅ ꯂꯩꯔꯤꯕ ꯈꯨꯡꯒꯪꯁꯤꯡ ꯑꯗꯨꯒꯤ ꯖꯤꯑꯣ ꯃꯦꯞꯄꯤꯡ ꯑꯃꯁꯨꯡ ꯂꯧꯃꯤꯁꯤꯡꯅ ꯊꯥꯔꯤꯕ ꯃꯍꯩ-ꯃꯔꯣꯡ ꯃꯈꯜꯁꯤꯡꯒꯤ ꯑꯣꯏꯕ ꯔꯦꯖꯤꯁꯇ꯭ꯔꯤ ꯑꯃ ꯁꯦꯝꯂꯒ ꯂꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯕ ꯗꯤꯖꯤꯇꯦꯜ ꯄ꯭ꯂꯦꯠꯐꯣꯔꯝ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯃꯈꯣꯏꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯐꯪꯕ ꯌꯥꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯅꯕ ꯊꯧꯔꯥꯡ ꯄꯥꯏꯈꯠꯀꯅꯤ꯫ ꯃꯁꯤꯗ ꯂꯧꯃꯤꯁꯤꯡꯒꯤ ꯑꯥꯙꯥꯔꯗ ꯕꯦꯖ ꯇꯧꯕ ꯑꯅꯧꯕ ꯑꯦꯄ꯭ꯂꯤꯀꯦꯁꯟ ꯀꯌꯥꯃꯔꯨꯝ ꯁꯦꯝꯒꯠꯂꯒ ꯃꯇꯨꯡꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯈꯨꯗꯣꯡꯆꯥꯕꯁꯤꯡ ꯐꯪꯍꯟꯅꯕ ꯋꯥꯐꯝ ꯊꯧꯔꯥꯡ ꯑꯁꯤꯗ ꯌꯥꯎꯔꯤ ꯍꯥꯏꯈꯤ꯫ ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯇ IRB ꯈꯜꯂꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯏꯌꯥꯔ ꯐꯣꯔꯁꯀꯤ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ 2ꯅ ꯑꯁꯥꯝꯗ ꯄꯨꯕ ꯍꯧꯈ꯭ꯔꯦ꯫ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯕ ꯈꯜꯂꯕ 10 ꯑꯃꯁꯨꯡ 11 ꯁꯨꯕ ꯏꯟꯗꯤꯌꯟ ꯔꯤꯖꯥꯔꯚ ꯕꯠꯇꯥꯂꯤꯌꯟꯒꯤ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯅꯕꯒꯤꯗꯃꯛ ꯏꯟꯗꯤꯌꯟ ꯑꯦꯌꯔ ꯐꯣꯔꯁꯀꯤ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ 2ꯅ ꯑꯁꯥꯝꯗ ꯄꯨꯕ ꯍꯧꯈ꯭ꯔꯦ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯜꯂꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯒꯤ ꯗꯤꯔꯦꯛꯇꯔ ꯏꯟꯆꯥꯔꯖꯅ ꯄꯥꯡꯒꯩꯗꯒꯤ ꯂꯝꯊꯥꯈꯤ꯫ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯄꯨꯈꯤꯒꯗꯕꯅꯤ꯫ IRB ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯃꯅꯤꯄꯨꯔꯗꯒꯤ ꯀꯦꯟꯗꯤꯗꯦꯠ 900 ꯈꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ 5ꯔꯛ ꯊꯣꯛꯅ ꯃꯅꯤꯄꯨꯔꯗꯒꯤ ꯄꯨꯒꯅꯤ ꯍꯥꯏꯔꯤ꯫ ꯑꯍꯥꯟꯕ ꯑꯣꯏꯅ ꯄꯦꯁꯦꯟꯖꯔ 140 ꯄꯨꯕ ꯍꯧꯈ꯭ꯔꯦ꯫ ꯀꯥꯔꯒꯣ ꯄ꯭ꯂꯦꯟ ꯑꯃꯗ ꯌꯥꯝꯗ꯭ꯔꯕꯗ ꯃꯤꯑꯣꯏ 30 ꯇꯣꯡꯕ ꯌꯥꯕꯒꯤ ꯀꯦꯄꯥꯁꯤꯇꯤ ꯂꯩ꯫ ꯑꯁꯥꯝꯒꯤ ꯂꯆꯤꯠ ꯕꯣꯔꯐꯨꯀꯟ ꯄꯨꯂꯤꯁ ꯑꯦꯀꯥꯗꯃꯤ ꯗꯥꯔꯒꯥꯎꯗ ꯄꯨꯟꯅ ꯃꯤꯑꯣꯏ 1,934 ꯇ꯭ꯔꯦꯅꯤꯡ ꯇꯧꯒꯗꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯅꯧꯅ ꯈꯜꯂꯕ IRB 900 ꯌꯥꯎꯔꯤ꯫ ꯉꯁꯤ ꯏꯝꯐꯥꯜ ꯑꯦꯌꯔꯄꯣꯔꯠꯇꯒꯤ ꯇ꯭ꯔꯦꯅꯤꯡ ꯎꯁꯇꯥꯗ 13 ꯀꯃꯥꯟꯗꯤꯡ ꯑꯣꯐꯤꯁꯥꯔꯒꯤ ꯂꯦꯚꯦꯜꯗ ꯂꯩꯕ ꯑꯣꯐꯤꯁꯥꯔ 2 ꯌꯥꯎꯅ ꯃꯅꯤꯄꯨꯔꯗꯒꯤ ꯆꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯈꯟꯒꯠꯂꯕ IRB ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ ꯇ꯭ꯔꯦꯅꯤꯡꯒꯤꯗꯃꯛ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2ꯗ ꯕꯁ ꯈꯔꯗ ꯄꯨꯅꯅꯕ ꯍꯣꯠꯅꯔꯝꯈꯤꯕꯅꯤ꯫ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ ꯑꯄꯣꯛꯄꯤ, ꯃꯃꯥ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯂꯥꯜꯒꯤ ꯐꯤꯚꯝ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏ ꯂꯝꯕꯤꯗ ꯄꯨꯕ ꯌꯥꯔꯣꯏ꯫ ꯂꯝꯕꯤꯗ ꯄꯨꯕ ꯇꯥꯔꯕꯗꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯅꯧꯅ ꯈꯜꯂꯕ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ MPTC ꯄꯥꯡꯒꯩꯗ ꯇ꯭ꯔꯦꯅꯤꯡ ꯄꯤꯌꯨ ꯍꯥꯏꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫
ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ ꯂꯝꯕꯤꯗ ꯄꯨꯕ ꯉꯝꯈꯤꯗꯕꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯊꯧꯁꯤꯜ ꯑꯗꯨ ꯀꯦꯟꯁꯦꯜ ꯇꯧꯔꯦ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯦꯌꯔꯂꯤꯐ ꯇꯧꯗꯨꯅ ꯀꯦꯟꯗꯤꯗꯦꯠꯁꯤꯡ ꯑꯗꯨ ꯑꯁꯥꯝꯗ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯨꯅꯕꯒꯤꯗꯃꯛ ꯄꯨꯕ ꯍꯧꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯏꯆꯜ ꯑꯦꯛꯁꯄ꯭ꯔꯦꯁꯀꯤ ꯑꯅꯤꯁꯨꯕ ꯄꯥꯎꯗ ꯗꯤ.ꯑꯦꯝ. ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯕꯒꯤ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯉꯁꯤ ꯗꯤ.ꯑꯦꯝ. ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠ ꯀꯂꯦꯖ 5, ꯗꯤ.ꯑꯦꯝ. ꯀꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁ, ꯗꯤ.ꯑꯦꯝ. ꯀꯂꯦꯖ ꯑꯣꯐ ꯁꯥꯏꯟꯁ, ꯗꯤ.ꯑꯦꯝ. ꯀꯂꯦꯖ ꯑꯣꯐ ꯀꯃꯔꯁ, ꯖꯤ.ꯄꯤ. ꯋꯨꯃꯦꯟ ꯀꯂꯦꯖ ꯑꯃꯁꯨꯡ ꯑꯦꯜ.ꯑꯦꯝ. ꯂꯣ ꯀꯣꯂꯦꯖꯒꯤ ꯑꯄꯨꯟꯕ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯑꯃꯗꯤ ꯑꯟꯗꯔ ꯒ꯭ꯔꯦꯖꯨꯑꯦꯠꯀꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯏꯪ ꯁꯣꯛ 2018 2024ꯒꯤ ꯑꯣꯏꯅ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯅ ꯊꯝꯂꯛꯄꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯔꯥꯡ ꯍꯧꯈ꯭ꯔꯦ꯫ ꯏꯍꯧꯗ ꯁꯔꯨꯛ ꯌꯥꯈꯤꯕ ꯗꯤ.ꯑꯦꯝ.ꯌꯨꯒꯤ ꯃꯍꯩꯔꯣꯏ ꯏꯔꯣꯝ ꯗꯤꯃꯣꯆꯥꯅ ꯄꯥꯎꯃꯤꯁꯤꯡꯗ ꯍꯥꯏ ꯃꯍꯩꯔꯣꯏꯁꯤꯡ ꯆꯥꯎꯈꯠ ꯈꯣꯡꯊꯥꯡꯗ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕ ꯀꯂꯦꯖꯁꯤꯡ ꯑꯁꯤꯒꯤ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯁꯤꯡꯒꯤ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯇꯅ ꯊꯝꯕ ꯑꯁꯤ ꯊꯑꯣꯏꯅ ꯌꯨꯅꯤꯌꯟꯁꯤꯡ ꯑꯁꯤ ꯃꯨꯠꯊꯠꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯏ꯫ ꯃꯁꯤ ꯃꯍꯩꯔꯣꯏ ꯈꯨꯟꯅꯥꯏꯒꯤ ꯍꯛ ꯃꯠꯄꯅꯤ, ꯃꯁꯤ ꯌꯥꯕ ꯉꯝꯂꯣꯏ꯫ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯔꯤꯒꯨꯝꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯔꯥꯏꯠ ꯃꯠꯇꯨꯅ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯃꯇꯤꯛ ꯃꯉꯝ ꯅꯝꯁꯤꯟꯗꯨꯅ ꯊꯝꯂꯕꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯏꯍꯧꯁꯨ ꯂꯦꯞꯇꯅ ꯆꯠꯊꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟꯒꯤ ꯏꯂꯦꯛꯁꯟꯒꯤ ꯅꯣꯇꯤꯐꯤꯀꯦꯁꯟ ꯑꯁꯤ ꯉꯁꯤꯗꯒꯤ ꯊꯥꯔꯒ ꯅꯨꯃꯤꯠ 5ꯅꯤꯒꯤ ꯃꯅꯨꯡꯗ ꯊꯣꯛꯄꯤꯗꯕ ꯇꯥꯔꯕꯗꯤ ꯗꯤ.ꯑꯦꯝ.ꯌꯨ ꯄꯨꯝꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯇꯧꯕꯒꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ꯫ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯗꯨꯅ ꯗꯤ.ꯑꯦꯝ.ꯌꯨꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯕ꯭ꯂꯣꯛꯇꯁꯨ ꯁꯣꯜ ꯂꯣꯟꯁꯤꯟꯈꯤ ꯑꯃꯗꯤ ꯗꯤ.ꯑꯦꯝ.ꯌꯨꯒꯤ ꯚꯤ.ꯁꯤ ꯑꯃꯗꯤ ꯔꯦꯖꯤꯁꯇ꯭ꯔꯥꯔꯅꯁꯨ ꯃꯊꯧ ꯃꯁꯛ ꯈꯪꯗꯕꯒꯤꯗꯃꯛ ꯂꯧꯊꯣꯛꯅꯕ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯈꯤ꯫ ꯍꯨꯏꯌꯦꯟ ꯂꯥꯟꯄꯥꯎꯗ ꯖꯁꯇꯤꯁ ꯐꯪꯍꯟꯅꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯈꯣꯡꯆꯠ ꯅꯥꯒꯥꯂꯦꯟ ꯌꯧꯈ꯭ꯔꯦ꯫ ꯃꯤꯈꯜ ꯃꯃꯥꯡꯗ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯗ ꯂꯥꯛꯍꯟꯅꯕ ꯀꯪꯒ꯭ꯔꯦꯁꯅ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯇ ꯇꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯔꯛꯂꯤ꯫ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯈꯣꯡꯖꯣꯝꯒꯤ ꯉꯔꯥꯡ ꯈꯣꯡꯁꯥꯟꯕ ꯍꯧꯈꯤꯕ ꯑꯥꯏ.ꯁꯤ.ꯁꯤꯒꯤ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯑꯃꯁꯨꯡ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃ ꯑꯣꯏꯔꯤꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯚꯥꯔꯠ ꯖꯣꯔꯣ ꯅ꯭ꯌꯥꯌ ꯌꯥꯇ꯭ꯔꯥꯒꯤ ꯉꯁꯤ ꯅꯤꯅꯤ ꯆꯟꯕ ꯅꯨꯃꯤꯠꯇ ꯃꯅꯤꯄꯨꯔꯒꯤ ꯗꯤꯁꯇ꯭ꯔꯤꯛ 3 ꯏꯝꯐꯥꯜ ꯋꯦꯁ, ꯀꯥꯡꯄꯣꯛꯄꯤ ꯑꯃꯁꯨꯡ ꯁꯦꯅꯥꯄꯇꯤ ꯂꯥꯟꯊꯣꯛꯂꯒ ꯅꯥꯒꯥꯂꯦꯟ ꯌꯧꯈ꯭ꯔꯦ꯫ ꯉꯔꯥꯡ ꯑꯍꯤꯡ ꯑꯦ.ꯑꯥꯏ.ꯁꯤ.ꯁꯤ ꯑꯃꯗꯤ ꯑꯦꯝ.ꯄꯤ.ꯁꯤ.ꯁꯤꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨꯡ ꯊꯧꯃꯤꯁꯤꯡꯒ ꯁꯦꯛꯃꯥꯏꯒꯤ ꯀꯥꯎꯖꯦꯡꯂꯩꯃꯗ ꯂꯩꯕ ꯐꯨꯠꯕꯣꯜ ꯒ꯭ꯔꯥꯎꯟꯗ ꯑꯍꯤꯡ ꯌꯥꯔꯦꯛꯂꯕ ꯃꯇꯨꯡ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 9 ꯇꯥꯔꯛꯄꯗꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯂꯝꯊꯥꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯨꯆꯤꯡꯕ ꯈꯣꯡꯆꯠꯂꯣꯏꯁꯤꯡꯅ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯂꯥꯟꯗꯨꯅ ꯆꯠꯄꯗ ꯃꯐꯝ ꯈꯔꯗ ꯃꯤꯌꯥꯝꯅ ꯂꯝꯕꯤꯒꯤ ꯅꯥꯛ ꯌꯦꯠꯇ ꯊꯣꯔꯛꯇꯨꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯈꯤ꯫ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯈꯣꯡꯅ ꯆꯠꯃꯤꯟꯅꯔꯛꯂꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯌꯨꯡꯕ ꯄꯨꯡ 12 ꯇꯥꯔꯝꯗꯥꯏꯗ ꯃꯍꯥꯛꯅ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁ ꯌꯧꯁꯤꯜꯂꯛꯄꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯅꯨꯄꯤ ꯑꯉꯥꯡ ꯌꯥꯎꯅ ꯃꯤꯌꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯈꯤ꯫ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛ ꯍꯦꯗꯀ꯭ꯋꯥꯔꯇꯔꯁꯀꯤ ꯇ꯭ꯔꯥꯐꯤꯛ ꯑꯥꯏꯂꯦꯟ ꯃꯌꯥꯗ ꯃꯍꯥꯛꯅ ꯇꯣꯡꯂꯛꯈꯤꯕ ꯕꯁ ꯈꯥꯝꯗꯨꯅ ꯃꯍꯥꯛꯄꯨ ꯑꯣꯛꯂꯝꯈꯤꯕ ꯃꯤꯌꯥꯝꯒ ꯋꯥꯔꯤ ꯁꯥꯅꯈꯤ꯫ ꯃꯍꯥꯛꯅ ꯍꯥꯏ ꯈꯣꯡꯆꯠ ꯑꯁꯤ ꯃꯅꯤꯄꯨꯔꯗꯒꯤ ꯍꯧꯕꯒꯤ ꯃꯔꯝꯗꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯥꯌꯣꯛꯅꯔꯤꯕ ꯑꯋꯥ ꯑꯅꯥ ꯀꯌꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯌꯥꯝꯗ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯍꯟꯅꯅꯕ ꯍꯥꯠꯅ ꯁꯨꯅꯕꯒꯤ ꯆꯩꯊꯦꯡ ꯐꯪꯂꯕ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛ ꯍꯟꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯅꯅꯕ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯔꯝꯈꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦ.ꯑꯥꯏ.ꯁꯤ.ꯁꯤꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯥꯏꯔꯥꯝ ꯔꯥꯃꯦꯁ ꯑꯃꯗꯤ ꯄꯥꯔꯇꯤ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯂꯨꯞ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯁ꯭ꯇꯨꯗꯦꯟꯠ ꯌꯨꯅꯤꯌꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯃꯀꯣꯛ ꯊꯣꯡꯕ ꯊꯧꯄꯨꯕ ꯀꯟꯍꯩꯌꯥ ꯀꯨꯃꯥꯔ ꯑꯅꯤꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯁꯤ ꯄꯥꯡꯊꯣꯛꯈꯤꯕ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯖꯥꯏꯔꯥꯝ ꯔꯥꯃꯦꯁꯅ ꯍꯥꯏ ꯚꯥꯔꯠ ꯖꯣꯔꯣ ꯅ꯭ꯌꯥꯌ ꯌꯥꯇ꯭ꯔꯥ ꯈꯣꯡꯆꯠꯀꯤ ꯃꯅꯨꯡꯗ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯌꯥꯝꯂꯕ ꯃꯤꯌꯥꯝ ꯑꯃꯗꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯍꯛꯊꯦꯡꯅꯅ ꯎꯅꯔꯤ꯫ ꯍꯥꯟꯅ ꯃꯍꯥꯛꯅ ꯃꯅꯤꯄꯨꯔꯗ ꯂꯥꯛꯂꯝꯕ ꯃꯇꯝꯗꯁꯨ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯤ.ꯑꯦꯁ.ꯑꯣꯁꯤꯡꯒ ꯎꯅꯈ꯭ꯔꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯐꯨꯔꯨꯞ ꯃꯁꯦꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯇꯥꯟꯅꯔꯛꯂꯤꯕ ꯑꯁꯤ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒ ꯋꯥꯔꯤ ꯁꯥꯅꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝ ꯑꯃꯁꯨꯡ ꯁꯤ.ꯑꯣꯁꯤꯁꯤꯡꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯍꯟꯅꯕ ꯄꯥꯝꯃꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯒꯤ ꯃꯥꯡꯑꯣꯏꯅꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯕꯨ ꯃꯅꯤꯄꯨꯔꯗ ꯂꯥꯛꯍꯟꯅꯕꯒꯤꯗꯃꯛ ꯔꯥꯍꯨꯜ ꯒꯥꯟꯙꯤꯒꯤ ꯑꯃꯗꯤ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯅ ꯊꯥ ꯑꯁꯤꯒꯤ 31ꯗꯒꯤ ꯍꯧꯗꯨꯅ ꯄꯥꯡꯊꯣꯛꯀꯗꯧꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯕꯖꯦꯠ ꯃꯤꯐꯝꯗ ꯇꯛꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ ꯍꯥꯏꯔꯤ꯫ ꯖꯥꯏꯔꯥꯝ ꯔꯥꯃꯦꯁꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯑꯣꯟꯂꯥꯏꯟꯗ ꯊꯥ 9 ꯍꯦꯟꯅ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯊꯕꯛ ꯁꯨꯔꯛꯂꯤꯕ ꯑꯁꯤ ꯃꯅꯤꯄꯨꯔ ꯈꯛꯇꯗ ꯑꯣꯏꯔꯝꯒꯅꯤ, ꯃꯈꯣꯏ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯔꯤꯕꯅꯣ ꯈꯪꯗꯦ, ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯤꯅꯤꯁꯇꯔꯁꯤꯡ ꯑꯃꯁꯨꯡ ꯂꯩꯉꯥꯛ ꯑꯁꯤꯕꯨ ꯂꯨꯆꯤꯡꯂꯤꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥꯃꯛ
फाउबा प्राइम मिनिस्टर को उनबा फंग्रे मणिपुर की पॉलिटिकल पार्टी 15-13 की मियुचिंग अमसुंग लुचिंगबासिंगना प्राइम मिनिस्टर का अमुक्तंग उनजगे हाइबदा अयाबा पीद्रे मणिपुर की निंगथौरल सिंगिदमक चादा नौदा ओइरिबा राज्य सभा की MP अमसुंग ओइरिबा मिसक अमना अमसुंग लोक सभा की MP अमसु ओइबगी मथक्ता यूनियन मिनिस्टर ऑफ स्टेट ओइरिबा अमा फाउबा प्राइम मिनिस्टर उनबा फंग्रे प्राइम मिनिस्टर पॉलिटिकल पार्टी पुनमकी मिफम कौतुना मणिपुरदा मतौ करमना वाथोक असिगी वारोइसिन पुरकनी हाइबगी खननबा होटनबसु लैत्रे इकुई कुइद्रिंगै की ममांगदा पांगथोखिबा मिजोराम मिखलगी बोर्ड खोंबा चटकनी थौरांगलंबा प्राइम मिनिस्टरना मिजोरामगा ताइनरिबा मणिपुरददी चट्रिबा करिगिनो हंगनरकनी कीबदगी मिजोरामगी खोंगसाचु तोखि हाइना फोंदोखि बीजेपीना अमुक्ता ओइखिद्रबा मौंगदा मणिपुरदा मसिंग यामना मिखलदा माइ पागलक्तुना मेजोरिटी ओइखि अदुबु चाही अमदा ओइरक्लिबा मणिपुरगी हाना सुनबा असिदि बीजेपी अमसुंग RSS की डिवाइसिव पॉलिटिकल महिनी हाइखि पाउगी मिफम असिदा सरुक याखिबा NSUI की लुचिंगबा कन्हैया कुमार ना हाइकी भारत जोड़ो नाया यात्रा खोंसत असिगी मिखलगी मिएंगदा उरोइदबनी नरेंद्र मोदी ना माइ पाक्तुना अनिमक प्राइम मिनिस्टर ओइरे महाकी मखुता लोइना थोकले महाकी प्लेन ले बुलेट प्रूफ कार ले लाख तरा पीबा गाड़ी अमदी SPG सिंह सिक्योरिटी ना मरम ओइरगा महाक मणिपुरदा लाक्तबा नते मिखलगी तांकक्ता मणिपुर गंबा अपिकपा स्टेटा पुकनिंग चंगदबनी हाइखे प्राइम मिनिस्टर नरेंद्र मोदी ना मे थादगिना हौजिक फाउबगी मनुंगदा चीफ मिनिस्टर बिरेन की मपोक नुमित की याइफा पाउजल पीबदा खक्तना तना मणिपुर की पान खिद्रबनी हाइना सुमहाकना पाउमी सिंगदा फोंदोखि हुयालान पाउगे अनि सुबा पाउदा ITLF की लानमी अमा नोंमैगा कोनाना फारी मे अहुमदगी चथरगलिबा तमथिरबा लान असिबो मथौ संगलिबा चुराचानपुरदा बेस तौबा इंडिजिनस ट्राइबल लीडर्स फोरम ITLF की खुलाई पाइबा लानमी अमा ngasi ayuk combined force na nongmaiga konana fari थौदोक असि मतंगदा पाउसे असिना फंगबा पाउना हाइबदा फारबा ITLF की लानमी अदुगी ममिंग लियान सुनवालान बुवान लम कुनिथोय अपोकपा चिनखेनमुंग कौवे चुराचानपुरगी प्यार सनमुंदगी हाइरी ngasi ayuk pung 6 हौरगा नुमित युंगबा फाउबा BSF 9 AR 13 कुमोन रेजिमेंट 139 CR फाउबा BSF 9 AR 13 कुमोन रेजिमेंट 139 RPF की D कंपनी पर्सनल सिंह अमदी पुलिस की कंबाइन टीम अमना इम्फल चुराचानपुर लंबी की मफम अमदा मोबाइल चेक पोस्ट हांगदुना अचट अवोक सिंह फ्रिस्किंग अमसुंग चेकिंग सथकी तंजासिदा रजिस्ट्रेशन नंबर याउदबा महिंद्रा पिकअप वैन अमा अमसुंग टाटा योदा MN सीनियो अनि J सीनियो मरी अहुम तरुक्ता कुकी नहा कुनलोम तोंगदुना चुराचानपुर की S काटेलियन टमना लाखि हाइरी गाड़ी अनीसिना तोरबुंग बांग्लादा डिप्लॉय तौरिबा तरा BSF D कंपनी एरिया यौसिलकपदा कंबाइन टीम असिना खामलगा चेक तौरुबदा ITLF की आइडेंटिटी कार्ड यावरंबा फ्रंट असिगी लानमी असि खुलाइगा कोनाना फाबनी हाइरी मंगोंदगी पॉइंट 9 mm की पिस्तौल अमा कापा यारिबा मारू निपान मैगजीन अमा महाकना सिजनबा मोबाइल हैंडसेट अमा अमसुंग टियर स्मोक ग्रेनेड अमगा रिकवर तौकी हाइरी फारबा मियोय असि मंगोंदगी सीज तौबा खुसु खुलाइसिंग असिगा कोनाना चुराचानपुर पुलिस ता सिनाख्रे हाइरी संगाई एक्सप्रेस ता कोइरेंगाई की ऑल एयरपोर्ट लौसिनबा वारेप लौख्रे नेशनल हाईवे परिंगी कोइरेंगाई दा डिफेंस लैंड ओइना लेरिबा ऑल एयरपोर्ट की लम स्टेट ना लौसिलबा मदुदगी हेना चावबा लम अमा डिफेंस ता पीनबा स्टेट कैबिनेट वारेप लौख्रे हौकिबा चाही कयागी ममांगदगी हौना कोइरेंगाई दा लंबी मपांदा लम असि लौसिलगा अतोपा थबक सिंगदा सिजिनरगा डिफेंस ता अतोपा लंपी नबा स्टेट गवर्नमेंट खनदुना लाखिबनी ngasi Sandal district की headquarters दा chief minister and birena preside तौदुना पांगथोकिबा स्टेट कैबिनेट की मिफमना होम डिपार्टमेंट ना unlisted agenda ओइना पुथोरकिबा मेमो अमा खनरबा मतुंग कोइरेंगाई की लम यौसिलकलगा लैमखोंग आर्मी कैंप ता ताइनबा लैबा लंपी नबा वारेप लौकी कोइरेंगाई दा डिफेंस की मिंगदा लैरिबा लम असि पाक चावबा एकर 74.24 ने मसिगी महुत्ता लैमखोंगदा लैबा आर्मी कैंप कताइनबा कांगसुप लैमखोंग इरंग प्रोटेक्टेड फॉरेस्ट की मनुंगदा लैबा एकर 150 चावबा असिनी
ꯀꯦꯕꯤꯅꯦꯠ ꯃꯤꯐꯝꯅ ꯁ꯭ꯇꯦꯠꯀꯤ ꯀꯥꯟꯅꯕ ꯊꯕꯛꯇ ꯁꯤꯖꯤꯟꯅꯅꯕ ꯀꯣꯏꯔꯦꯡꯒꯩꯒꯤ ꯂꯝ ꯂꯧꯁꯤꯜꯂꯒ ꯑꯇꯣꯞꯄ ꯂꯝ ꯄꯤꯅꯅꯕ ꯋꯥꯐꯝ ꯑꯗꯨ ꯃꯤꯐꯝꯅ ꯃꯣꯠ ꯑꯃꯠꯇ ꯑꯣꯏꯅ ꯌꯥꯅꯈꯤꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤꯗꯃꯛ ꯑꯥꯔꯃꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯂꯛꯄ ꯋꯥꯐꯝ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯧꯈꯠꯀꯅꯤ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯅꯍꯥꯔꯣꯜꯒꯤ ꯊꯧꯗꯥꯡꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯇꯧꯔꯒꯅꯤ ꯍꯥꯏꯅ ꯀꯨꯜꯗꯤꯞꯅ ꯊꯥꯖꯕ ꯄꯤꯔꯛꯂꯦ꯫ ꯏꯃꯥꯒꯤ ꯃꯩꯔꯥ ꯊꯥ ꯑꯁꯤꯒꯤ 10ꯗ ꯋꯥꯡꯉꯨ-ꯇꯦꯔꯥꯈꯣꯡ-ꯑꯀꯥꯁꯣꯏꯗꯒꯤ ꯁꯤꯡ ꯆꯟꯕ ꯃꯤꯑꯣꯏ 4 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯍꯥꯠꯂꯒ ꯍꯨꯟꯗꯣꯛꯂꯝꯕ ꯃꯐꯝ ꯑꯗꯨ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯣꯁꯠꯀ ꯃꯤꯇꯔ 100ꯔꯣꯝꯇꯃꯛ ꯂꯥꯞꯅꯕꯅꯤ ꯍꯥꯏꯕ ꯆꯨꯝꯃꯤ ꯍꯥꯏꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯅ ꯃꯁꯥꯅ ꯌꯥꯖꯕꯒ ꯂꯣꯏꯅꯅ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯁꯣꯏꯕ ꯂꯩꯕ꯭ꯔꯥ ꯍꯥꯏꯕ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯔꯒꯅꯤ, ꯀꯔꯤꯒꯨꯝꯕ ꯑꯁꯣꯏꯕ ꯂꯩꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯄꯤꯔꯛꯂꯦ ꯍꯥꯏꯅ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯀꯟꯚꯦꯅꯔ ꯇꯤ.ꯑꯩꯆ. ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯊꯧꯃꯤ 8ꯅ ꯉꯁꯤ ꯅꯨꯡꯊꯤꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯀꯨꯜꯗꯤꯞ ꯁꯤꯡꯍꯒ ꯁꯤ.ꯑꯦꯝ. ꯁꯦꯀ꯭ꯔꯦꯇꯔꯤꯌꯦꯠꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯎꯅꯈꯤ꯫ ꯎꯅꯔꯕ ꯃꯇꯨꯡ ꯄꯥꯎꯃꯤꯁꯤꯡꯒ ꯎꯅꯕꯗ ꯃꯊꯛꯀꯤ ꯋꯥꯐꯝ ꯑꯁꯤ ꯇꯤ.ꯑꯩꯆ. ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯏꯃꯥꯒꯤ ꯃꯩꯔꯥꯒꯤ ꯃꯥꯏꯀꯩꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁꯅ ꯃꯩꯇꯩꯁꯤꯡꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕꯒꯤ ꯃꯃꯤ ꯇꯥꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯂꯥꯔꯕ ꯈꯨꯗꯝ ꯑꯃ ꯍꯥꯏꯔꯕꯗꯤ ꯍꯟꯗꯛ ꯁꯤꯡ ꯆꯟꯕ ꯃꯤꯑꯣꯏ 4 ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯃꯐꯝ ꯑꯗꯨ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯅ ꯉꯥꯛ-ꯁꯦꯟꯗꯨꯅ ꯂꯩꯕ ꯃꯐꯝꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯈꯤ꯫ ꯍꯥꯏꯔꯤꯕ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔ ꯃꯁꯥꯅ ꯌꯥꯖꯈꯤ꯫ ꯇꯤ.ꯑꯩꯆ. ꯁꯨꯖꯥꯇꯥꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯉꯁꯤ ꯎꯅꯈꯤꯕ ꯑꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯃꯐꯝꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯑꯁꯣꯏꯕꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯊꯝꯈꯤ, ꯃꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯅ ꯑꯊꯨꯕ ꯃꯇꯝꯗ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯃꯊꯛꯇ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯊꯤꯒꯠꯂꯒꯅꯤ ꯑꯃꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯥꯜ ꯂꯩꯔꯝꯂꯕꯗꯤ ꯗꯟꯗꯤ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯊꯝꯂꯛꯈꯤ ꯍꯥꯏꯔꯤ꯫ ꯉꯔꯥꯡ ꯁꯥꯕꯨꯡꯈꯣꯛ ꯈꯨꯅꯧꯗ 10ꯁꯨꯕ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠꯀ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯗ ꯁꯦꯛꯇꯨꯝꯅ ꯊꯣꯝꯕ ꯑꯃꯗꯤ ꯆꯩꯇꯨꯞꯅ ꯀꯟꯗꯨꯅ ꯑꯁꯣꯛꯄ ꯅꯪꯈꯤꯕ ꯑꯗꯨꯒꯤ ꯋꯥꯐꯝ ꯄꯨꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠ ꯂꯧꯊꯣꯛꯈꯤꯅꯕ ꯋꯥꯐꯝꯁꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯗ ꯇꯛꯁꯤꯟꯈꯤ, ꯃꯗꯨꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯑꯦꯗꯚꯥꯏꯖꯔꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯐꯝ ꯑꯗꯨ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩ ꯈꯨꯜ ꯑꯅꯤꯒꯤ ꯇꯥꯏꯅꯐꯝꯗ ꯂꯩꯕ ꯄꯣꯁꯠ ꯑꯣꯏꯅ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯁ ꯂꯧꯊꯣꯛꯄ ꯍꯥꯏꯕꯁꯤ ꯍꯧꯖꯤꯛꯃꯛꯀꯤꯗꯤ ꯃꯇꯥꯡ ꯆꯥꯗꯦ, ꯑꯗꯨꯃꯛꯄꯨ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯏꯟꯀ꯭ꯋꯥꯏꯔꯤ ꯆꯠꯊꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯖꯥꯠ ꯔꯦꯖꯤꯃꯦꯟꯠꯀꯤ ꯄꯔꯁꯅꯦꯜ ꯈꯔꯅ ꯑꯇꯝꯅꯅ ꯃꯩꯔꯥ ꯄꯥꯏꯕꯤꯗ ꯆꯠꯊꯕ ꯊꯧꯑꯣꯡ ꯑꯣꯏꯔꯝꯂꯕꯗꯤ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯄꯤꯔꯛꯈꯤ ꯍꯥꯏꯅ ꯇꯤ.ꯑꯩꯆ. ꯁꯨꯖꯥꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯍꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯅꯦꯁꯅꯦꯜ ꯅ꯭ꯌꯨꯖꯇ ꯒꯦꯡꯁꯇꯔ ꯁꯔꯠ ꯃꯣꯍꯜ ꯃꯤꯍꯥꯠꯇ ꯆꯦꯟꯅꯕ ꯐꯥꯒꯠꯈ꯭ꯔꯦ꯫ ꯅꯕꯤ ꯃꯨꯝꯕꯥꯏ ꯄꯨꯂꯤꯁꯅ ꯒꯦꯡꯁꯇꯔ ꯁꯔꯁ ꯃꯣꯍꯜ ꯃꯤꯍꯥꯠꯀ ꯃꯔꯤ ꯂꯩꯅꯅ ꯃꯔꯨ ꯑꯣꯏꯅ ꯆꯦꯟꯅꯕ ꯑꯃ ꯌꯥꯎꯅ ꯃꯤꯑꯣꯏ 3 ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯇ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯄꯨꯅꯦꯒꯤ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯅ ꯃꯤꯍꯥꯠ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯊꯤꯒꯠꯂꯛꯄꯗ ꯑꯀꯛꯅꯕ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ ꯄꯟꯕꯦꯜ ꯁꯤꯇꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯅ ꯆꯦꯟꯅꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯟꯕꯦꯜ ꯍꯥꯏꯋꯦ ꯑꯃꯗꯤ ꯅꯕꯤ ꯃꯨꯝꯕꯥꯏꯒꯤ ꯕꯥꯁꯤꯗ ꯂꯩꯕ ꯗꯥꯟꯁ ꯕꯥꯔꯁꯤꯡꯗꯒꯤ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯇꯨꯡꯗ ꯐꯥꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯄꯨꯅꯦ ꯀ꯭ꯔꯥꯏꯝ ꯕ꯭ꯔꯥꯟꯆꯇ ꯁꯤꯟꯅꯈ꯭ꯔꯦ꯫ ꯅꯧꯅ ꯃꯤꯑꯣꯏ 3 ꯐꯥꯒꯠꯈꯤꯕ ꯑꯁꯤ ꯊꯥꯔꯒ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯄꯨꯂꯤꯁꯅ ꯐꯥꯒꯠꯄ ꯃꯤꯑꯣꯏ 14 ꯁꯨꯈ꯭ꯔꯦ꯫ ꯐꯥꯔꯕꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯄꯨꯡ ꯑꯣꯏꯅ ꯆꯤꯡꯅꯕ ꯁꯥꯍꯤꯜ ꯄꯥꯂꯦꯀꯔ ꯀꯨꯟ ꯑꯃꯗꯤ ꯂꯣꯌꯔ 2 ꯌꯥꯎꯔꯤ꯫ ꯃꯈꯣꯏꯗꯒꯤ ꯄꯨꯂꯤꯁꯅ ꯃꯔꯨ ꯌꯥꯎꯅ ꯅꯣꯡꯃꯩꯁꯤꯡꯁꯨ ꯐꯥꯒꯠꯄ ꯉꯝꯈꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯒꯦꯡꯁꯇꯔ ꯃꯣꯍꯜ ꯑꯁꯤ ꯍꯧꯈꯤꯕ ꯖꯅꯨꯋꯥꯔꯤ 5ꯗ ꯀꯣꯊꯥꯔꯣꯗ ꯑꯦꯔꯤꯌꯥꯗ ꯂꯩꯕ ꯃꯁꯥꯒꯤ ꯃꯌꯨꯝ ꯃꯅꯥꯛꯇ ꯃꯤꯑꯣꯏ 3ꯅ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯝꯈꯤꯕꯅꯤ꯫ ꯄꯣꯛꯅꯐꯝꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯅ꯭ꯌꯨꯖꯇ ꯍꯧꯊꯤꯅ ꯀꯥꯞꯁꯤꯜꯂꯛꯄ ꯃꯤꯁꯥꯏꯜ ꯑꯃ ꯌꯨ.ꯑꯦꯁ.ꯀꯤ ꯖꯍꯥꯖꯇ ꯄꯥꯟꯈ꯭ꯔꯦ꯫ ꯒꯜꯐ ꯑꯣꯐ ꯇ꯭ꯔꯦꯟꯗ ꯉꯁꯤ ꯌꯦꯃꯦꯟꯒꯤ ꯍꯧꯊꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯃꯤꯁꯥꯏꯜ ꯑꯃ ꯃꯄꯨ ꯌꯨꯅꯥꯏꯇꯦꯗ ꯁ꯭ꯇꯦꯠ ꯑꯣꯏꯕ ꯖꯍꯥꯖ ꯑꯃꯗ ꯄꯥꯟꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎꯒꯤ ꯁꯣꯔꯁꯁꯤꯡꯅ ꯍꯥꯏꯔꯤ꯫ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯥꯔꯝꯁꯤꯡꯅ ꯐꯣꯡꯗꯣꯛꯈꯤꯕ ꯃꯇꯨꯡ ꯏꯟꯅ ꯃꯥꯔꯁꯜ ꯑꯥꯏꯂꯦꯟꯗꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯄ ꯃꯥꯜ ꯄꯨꯕ ꯖꯍꯥꯖ ꯑꯗꯨꯒꯤ ꯃꯃꯤꯡ ꯏꯒꯜ-ꯖꯤꯕ꯭ꯔꯥꯂꯇꯔ ꯀꯧꯏ꯫ ꯃꯁꯤꯒꯤ ꯃꯄꯨ ꯑꯁꯤ ꯌꯨ.ꯑꯦꯁ.ꯀꯤ ꯀꯅꯦꯛꯇꯤꯡꯗ ꯕꯦꯖ ꯇꯧꯕ ꯏꯒꯜ-ꯕꯜꯛꯅꯤ ꯍꯥꯏꯔꯤ꯫ ꯑꯀꯣꯟꯕ ꯄꯥꯎ ꯌꯧꯔꯛꯄ ꯐꯥꯎꯕꯗ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯌꯥꯝꯅ ꯑꯀꯨꯞꯄ ꯃꯔꯣꯜ ꯐꯪꯈꯤꯗꯦ ꯑꯃꯁꯨꯡ ꯌꯦꯃꯦꯟꯒꯤ ꯍꯧꯊꯤꯅ ꯇꯧꯕꯅꯤ ꯍꯥꯏꯕ ꯈꯪꯂꯕꯁꯨ ꯃꯈꯣꯏꯅ ꯀ꯭ꯂꯦꯝ ꯇꯧꯕꯗꯤ ꯂꯩꯈꯤꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯋꯥ ꯍꯪꯕꯗ ꯕꯍꯔꯦꯟꯗ ꯕꯦꯖ ꯇꯧꯕ ꯌꯨ.ꯑꯦꯁ. ꯅꯦꯚꯤꯒꯤ 5ꯁꯨꯕ ꯐ꯭ꯂꯤꯠꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯋꯥꯐꯝ ꯑꯃꯠꯇ ꯐꯣꯡꯗꯣꯛꯇ꯭ꯔꯤ꯫ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯊꯥꯒꯠꯆꯔꯤ꯫ ꯃꯈꯥ ꯇꯥꯕ ꯄ꯭ꯔꯣꯒ꯭ꯔꯥꯝꯒꯤꯗꯃꯛ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ꯫